ngasi anganba ayuksida mayamda anauba video amgi tamakta welcome tawjari aina ngasi chachadoisi jiribam agartala train station dagi jan shatabdi express hariba train da tawrakanda jiribam chachadoini adugi experience mayamda mathang mathang share tawjarake aduga wahai mana aigi mamangi video da thangachakhiba bangladesh tagi agartala changkhiba amasung hotel da kakiba adugi maramda mayamda travel experience share tawjare ngasi chachadoriba jiribam tana chachadoriba train si kanagumba khongsang tana chaningba leiragasu asigi train si da dum chatpiba yagani keno yaure agartala station yaure agartala station thi mayam dam ta ucharake से आगरतला ट्रेन स्टेशन अखोई ट्रेन ना आइना हम चलगा ऐगी ऐसी चेयर कार ने आइना बुकिंग तौखरीदो भाड़ाना लुपा 500 रोम लौगी जिरीबाम यौबदा आगरतलादगी येंगसी होटेल थोलकपदा कैसुम चारक्तबना अजी अयुकी बिस्किट मगा चा मगा दम थक्रे अयुकी नाश्ता होना कईगिनो आदि हरेन गाड़ी मरक्ता याम खामोय मोयगी हजिकी जन शताब्दी एक्सप्रेस ट्रेन निना कोई सीट ला फमरे सीट सी विंडो सीट ओइबई मरमना खरदी फैसिलिटी फंगनी सीट की रो से चोंदना सीट अहम अनि खाइदोई अना फमी साइड से सीट अहम अदुदगी सोनगी असोमगी साइड ऑपोजिट साइड से सीट अनि तोना मोय खाइदोई अदुना अदे लेग स्पेस से दम यामना पीरि मोय कंफर्ट होइना बायना लेग स्पेस खाना जामना लई अदुना दम कंफर्ट जर्नी होइना खल्ले मैम दुम मरक मरक शेयर तौजरके स्टेशन मुझे जामना खामरो इसी ट्रेन से स्टेशन अहम मरी गुम मोय खामगद माले मरक धर्मनगरने बदरपुरने सोंद लागना अंबासा खामगद माले मरक दुम शेयर तौजरके मैम आगरतला थारकपदा अहम स्टॉप होइदोइसे अंबासादनी अंबासा मखादा मुक धर्मनगरदा मुक लेपकनी हजे जे अखोइना लेरिसे न्यू करीमगंज तकी ट्रेन थाबा हौरे सोंदगी चतोइसे ट्रेन हजिक बदरपुर चलनी बदरपुर हाइना अदोन स्टेशन चली न्यू करीमगंज हाइरस खंगनै मिना न्यू करीमगंज की साइड से बांग्लादेश का बॉर्डर थंगनबा अरोइबा साइड नि असोंदगी ट्रेन चली मथै हजिक जिरी रोंदा हाइदि सिलचर रोंदा चटपना हजिक माइगै ओलगा सिलचर रोंदा चतोइनि अदो करीमगंज तकी बांग्लादेश बॉर्डर हाइरगदि शेवरा हाइरगस मैमना हदि शेवरा बॉर्डर रोंदा बांग्लादेश की पोर्ट लई बांग्लादेश इंडिया पोर्ट अदोंदा लान बयाई बदरपुर दा अमुक नेक्स्ट स्टॉपेज होइगदब माले मरकता आगरतलादै थारकपा कांदा मरकता लेपिसे अंबासा में लेपी ट्रेन से अदुदगी लेपिसे
Dharmanagar ma lepi the third stop is one lepi si haji Karimganj tagi haji Badarpur. Next stop is maybe Badarpur already. Badarpur oraga Badarpur tagi amu Arunachal phauraga Jiri da tadoini train Jiri ga Jiri jogu chattoini aduna mayam da dum share tawjarake marakta nong fajana chuyi train manungda manungdagi video tawbudu kya shep jade aduna nong kanna chubai maram oiduna video hapa namgidre Barak Turen ni haji aku na land krisi Barak Turen si Bangladesh ta surma hara khang nei si Barak Turen si Bangladesh ta janga kan surma Turen oi hidoi ni Silet ta phawri ba surma Turen sidagi Barak oina thoki bani Apoi Arunachal lale Arunachal station lala kanda haji Jiri ronde chali Jiribam station on the Marak the left of the man the train where the Jiribam station the yore non kanjuri aduna akoina haji lalai si Agartala de la Kosida Tripura state ma ade Marak the Assam state other haji Manipur state manung change Koi hadik dari si Jiri dani Jiri ki iyambai basada thungai iyambai ki yumda thungai asai station dagi thokanda nong chubai maram oiduna video taw nang kide nong sida kanna chugi iyamba lo lakna iyamba ga lai mai mayumda si iyambai mayum ni haji si nong si pidi tari adugo akoi hadik mapan thokani mapan thokanda khara koi pham mafam Jirigi de Kashar yaraga di Kashar Lakipur hara khangba adi mafam do khara export tawna mayam da jage to hadi yamba ma kari thawre si Activa na ina thawrani mayam da dum bujarake asina akoi gi maroi mapang yonba adudagi hinyang napi yonba mafam ni Jiribam Bazar ki asigi portion jida imasing na phambiriba akhoi maroi mapang yang na pising yang fresh oina yon bawi mayam da dum mathang share tawjarake adu hajik akhoi yamana singara khara taste tawjai singara jam hawi ai yambai banakta yamba singara lo na tawri mayam da ujarake akhoi Mitei masing na over singarani. Kya khalo ra? Kya do? Mujhe pata hai. Mana tara do jak ki ne mana taru to na apagalaw ra. Singara si ama dalu patara to nani. Ayam hawi ai. Koi khara laure. Haji koi thoye market si dagi market si Friday ga Monday ga phami adu si gi manung da dum aina urak pada mitei gi phiron khara wali mitei gi phi yon ba asida ana mana yole si kotek ti yole habadi on kano gi akhoi imitation di yole aduga akhoi gi mitei gi ba phanek hidu adum adu sida yon ba kya wali adu tongana dukan oina yole ai yamana hai tongana dukan oina manakta dum yonba dukan oina yon jaba wholesale su piba adudagi asi adudana marang kaina phangane wholesale asida yole asida moi wholesale su thaba ade retail su dum sell toba asi jirida dum I chawre sigi si
si guest house mami ni municipal guest house se kudong chaba ibu Bangladesh te lakning ba mi leiraga su akoi jiri da nongma panbam changi jiri da nongma palla kanda mathang numit da Imphal ki damata gari phaga da by road ta chatning ba kangu sing do aduna asi si share tok jarak bani si ki guest house se yam nan na su leiba guest house ni adei jiri town dagi jiri town manung dani jiri town manung da sonda SBI Punjab Bank aduge bank ki branch lei adudagi bazar de se jam nak pa hai tare ado si ki guest house se mitei na operate ba guest house ni municipal guest house se Jiribam Manipur asi guest house da kudong chaba ibu akhoi gi jam paisa tang da bida akhoi gi passport na entry tawrakan da dum leiba yani passport entry tawba haiba si jiri haiba natraga silchar haiba si passport entry tawraga leiba jabagi hotel si masing khara khatani ado silchar tawraga na passport entry tawraga leiba jabagi hotel si tangi aidi lupa chatre chanipan lising mai mathang atani adudagi sida jiri da leiba oiragana hajiki moigi fare chart haibadi room gi costing ai information da lojare room gi costing moigi room ma da single room hai gani single room duga bed ani thani single bed ani thani single bed ani tu da lupa chaunga ajiki gano se non AC adudagi AC da oiragana same room AC da oiragana lupa chatre jangkhai adudagi VIP room haina supi moigi VIP room single room aduna double bed ki ama bed ma pi gani adugi duna lupa lising amaga jangkhai adu kanagumba sida chaba thakpagi su kudong chaba lai kanagumba sida lakpa oragadi sida chaba thakpagi maki masana thongjaraga su chaba yani amuk thongbada moi sida lupa cham jangkhai pibam changi kitchen da asi si pira kanda dum masana dum thonga chaba yani guest house se yam phajaba yam nana leiba guest house ni yam nan leiba guest house ni aduna mayam da sigi information ni share tawjari kanagumba leiba oragadi sida la kanda dum leiba yani haje je ka aina leiri se Manipur ga Assam ga si border ni si turen jina turen ji gi oida akoina ji kali sina Assam gi state ani Assam gi state ta change adi akoina mang da chattoi si Kasar hairaga khangba Lokhipur hairaga khangba bitei taba mafam dani pur jaina yamana hairi aduna adi adonda chali Kita boleh balak korang. Asi mafam je travel taba mafam ni koi ki diri dagi aja koi jali ba mafam kasar hari ba mafam cita jauh bukanda jauh dringe ja marak da moi tribal ki area thara lai ase tribal taba mafam ni akoi matak da aap ka khali haji aap da mana jama aap ka khale khada charake Jiri dagi Imphal tana chatoriba lambi chu anamana asumaina oigadaba lambi atani aduna mathangi blog ta mathangi video da ai upload tawjarake Jiri dagi Imphal chatpa blog ta lambi chu dum ai explore tawjarake adu yamna hajari de ma ke side ani ki scenery duni
ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯇꯧꯔꯤꯁꯤ ꯃꯥꯔꯈꯨꯂꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯕꯖꯥꯔꯁꯤ ꯃꯥꯔꯈꯨꯂꯦꯟ ꯕꯖꯥꯔ ꯃꯣꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯕꯖꯥꯔꯅꯤ ꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯅꯝꯅ ꯂꯩꯕ ꯑꯗꯨ ꯂꯣꯏꯔꯒꯅ ꯃꯐꯝ ꯃꯊꯪꯒꯤ ꯃꯐꯝꯅ ꯐꯨꯂꯦꯠ ꯇꯣꯜ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯁꯇꯨ ꯂꯥꯛꯀꯅꯤ ꯁꯤꯗꯅ ꯇ꯭ꯔꯥꯏꯕꯦꯜꯅ ꯅꯝꯅ ꯂꯩꯕ ꯑꯁꯤꯁꯤꯅ ꯐꯨꯂꯦꯠ ꯇꯣꯜ ꯍꯥꯏꯔꯤꯕ ꯕꯖꯥꯔꯗꯨꯅꯤ ꯐꯨꯂꯦꯠ ꯇꯣꯜ ꯕꯖꯥꯔꯗꯨ ꯌꯧꯔꯦ ꯑꯩꯈꯣꯏ ये वीर टिकेंद्रजीत की स्टैचू ने सिद्ध लेडी सी मांग लेडी सी बाराक तुरेन की थोंग नी Barak Turel haiba Turel duni adugi mathakta ni akhona hajik lepise Barak Turel si yamna historical oiba history chen ba Turel ni akhoi ngasai samgiba lambi duna si Lakhipur ki side Lakhipur side sida samnaga akhoi sonda chalu bani adudagi si Turel si from the chakra adai sigi nakan china benakandi haiba side hayeng akhoi na manipur chatoi dasu imphal chatori lambi dasu barak lan gani barak si adon dai lakpani barak si chela ga sonda chalaga anga karimgons nakan namu angka power deni karimgons nakan dai daro bangladesh changi deni barak se वीडियो सिंसी वेदर की कंडीशन फत्तबा अमसुंग शांता ओइसलकपगी मरम ओइदुना बाइक तकी अदुम चौराकपम एक्सप्लोर तौजरकपनी अदुगी तमक्ता मयामना ngakgane खल्ली हजिकी थोंग लानफम दुदगी अखोइना चल्लिसि हजिक सिंगरबन हाबा मितै खुलक hayeng ayukta jiridagi manipur tamna thokodoriba khongchet loinana manipur ki mathakta lakadoriba block sing amasung manipur tagi bangladesh tamna chakadoriba khongchet ki information mayam da blog ki through the share tawjarake mayam like and subscribe tawrakanda channel sibu booking thogot pi waina ningsing jari